ꯂꯥꯟꯒꯤ ꯅꯃꯥꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯟꯒꯤ ꯗꯤꯃꯥꯟ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤꯁꯤꯡ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯉꯁꯤ ꯋꯥꯡꯖꯤꯡ ꯀꯣꯗꯣꯝꯄꯣꯛꯄꯤꯒꯤ ꯍꯩꯔꯣꯛ ꯂꯝꯈꯥꯏꯗ ꯗ꯭राꯏꯚꯔꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁ ꯌꯨꯅꯤꯌꯟ (TDTU)ꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯗ꯭राꯏꯚꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯑꯦꯁꯣꯁꯤꯌꯦꯁꯟ 12-19ꯒꯤ ꯃꯈꯥꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯦꯜꯂꯤꯕ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯒꯥꯔꯤꯁꯤꯡꯗ ꯂꯥꯟꯒꯤ ꯅꯃꯥꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯗꯤꯃꯥꯟ ꯀꯌꯥ ꯇꯧꯁꯤꯜꯂꯛꯄꯒꯤ ꯃꯥꯌꯣꯛꯇ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤ ꯐꯝꯕꯅꯤ꯫ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯩꯔꯤꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯇꯥꯇꯥ ꯃꯦꯖꯤꯛꯇ ꯑꯃꯗꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡꯗ ꯂꯥꯟꯒꯤ ꯅꯃꯥꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯗꯤꯃꯥꯟ ꯇꯧꯕꯤꯒꯅꯨ, ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯂꯝꯕꯤꯗ ꯆꯦꯜꯂꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯁꯦꯟꯐꯨ ꯑꯣꯏꯅ ꯎꯕꯤꯒꯅꯨ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯂꯥꯟꯒꯤ ꯅꯃꯥꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯗꯤꯃꯥꯟ ꯇꯧꯕꯤꯒꯅꯨ, ꯂꯥꯟꯒꯤ ꯅꯃꯥꯗ ꯃꯤꯑꯣꯏ ꯈꯔꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯐꯝ ꯑꯣꯏꯕꯤꯒꯅꯨ, ꯅꯣꯡꯃꯩꯗꯤ ꯌꯦꯛꯅꯕꯗ ꯑꯣꯟꯁꯤꯟꯕꯤꯌꯨ, ꯏꯁꯤꯡ ꯂꯩꯇ꯭ꯔꯕꯗꯤ ꯉꯥ ꯂꯩꯔꯣꯏ, ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦ ꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯉꯝꯂꯣꯏꯗꯕ ꯗꯤꯃꯥꯟ ꯃꯌꯥꯝ ꯇꯧꯁꯤꯜꯂꯛꯄꯁꯤꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯑꯩꯈꯣꯏ ꯋꯥꯡꯖꯤꯡꯒꯤ ꯀꯣꯗꯣꯝꯄꯣꯛꯄꯤꯁꯤꯗ ꯑꯩꯈꯣꯏ ꯙꯔꯅꯥ ꯑꯃ ꯐꯝꯖꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯦꯖꯤꯛꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯗ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯗꯤꯃꯥꯟ ꯑꯁꯤ ꯇꯧꯕꯤꯒꯅꯨ, ꯑꯩꯈꯣꯏ ꯂꯥꯟꯒꯤ ꯅꯃꯥꯗ ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯦꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯆꯦꯜꯂꯤꯕ ꯁꯣꯔꯣꯛꯇ ꯆꯦꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯖꯤꯛꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯁꯦꯟꯐꯨ ꯑꯣꯏꯅ ꯎꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ꯫